Imphal gi ahanba Manipur Rifles ki parade ground da Pangthokhre state ki oiba Palan Thouram da Chief Minister Yumnam Khemchana jati gi machu ahung gi firal jingkhatke. Mahakna Guard of Honor Yangsan ki amasung Serimeti Hawam Sangamitra na kaman toba contingent kulhum doina Mars Park Perak ki salam utke. Thouram aduda wangang bada Chief Minister na Kangpokpi district da ngarang thokhiba Leibak thiriba thodok adubo kanna yaning daba fongdok pagaloinana. Khunagi Kanglup Khuding Makta Amana Amabu Tazanaba Tamnaba Amasung Santi Oina Punna Leminanaba Apil Taurake. State Asida Santi Hanjin Hanbada Central Government ki Maikaidigi Pidiba Tengbangbu Singtharaduna Mahakna Miyamda Santi Chowkhatpa Amasung Hena Sakti Piba Sakti Leiba Manipur Ama Sengat Nanaba Punna Honaminasi Haina Apil Tauke. Amaromda Ningtam Numit Palan Thouram Korkom Yauna Aina Thingkraba Loop Kayana boycott Tobaga Loinana total shutdown Lauthokpadagi. Security gi akanba checking Thorong Lokatki. Baratna Sakat Kongtang Kayamanung Tabak Paikat Lakling Asisu Santi Leva upon the Pangal Amadi Sakapanam Ama Oinaba Big Set Manipur Ama Oinaba Honaminasi Adubu Ekoi Punna Santi Laknaba Honaminagasu Kari Karigumbaganta Nuaitaba Topa Tokayana Santi Kongjanga Hek Maning Halan Madinate Nunglangba Pohali Ngarang Toki Badugumba Community Masengi Manba Todo Adada Sikriba Ani Sokbani Toki Birang Aduda Generally Bakudimak Aingi Matungina Matam Sana Luina from Parakani Aduga Ai Sanasu Sarkar Gitar Dagi Aduma Todo I strongly condemn Dojadi.